Ngasi nungdan phongkhiba panagi paoche maruoiba pau khara khangachilaga miyamda khudo tamjige di Hindu paoche center amadi State Leingak mingchat thihalle State chida Khundariba phurup singe marakta Assam mirai naina yengba amadi thabak tawba leite Leingak tha asigi taraga mangagi di Hindu gi editorial de ikiba lam accuse haina mingthomba editorial sina Manipur da thokliba Kanglup ki irang asibu loisinaba center amadi State Leingak na lokhaliba thabak kayabu karisu tawdobagum lan uhale hari DIPR thadura patur amada Hindu paoche na Manipur da thokliba irang asigi hawrapum ningchina mamutana khangdre haina phongdokpaga loidana Chief Minister Mbirena phongdokiba wafam palladuna Manipur gi Kamjong district khaktada Myanmar dagi lanjenarakpa refugee lising mangaga samri ga yengkhige tare leire Myanmar da hauzik oriba phibam asina makha tarabadi hena mitop sing changsilakpasu yare Manipur government na mitop sing masak khangdoknaba biometric lawbagi thabak chathaba haujingai gi mangoinana pongnong noba khul chama pangamong draga taw hengal amba thengnakhe Manipur da mitop masing khangdoknaba makhoiba biometric lawbagi thabak State Leingak na mamang sahi lising aniga sumna kunguhomdagi February thadagi hawrakhibani masigi mamangda masing thingamdana mitop kaya Manipur da changsilakrabani biometric lawbagi thawrang achi Chief Minister na chairman oiba Lepau Hawki Masa yauba Cabinet Subcommittee ama semlaga chathaba hawkibani Lepau Hawki Masa makuki furuki miyoini committee ashida Naga MLA Awangmom Newmai Maitai MLA TS Basanta Kumar yauri cha committee gi drive aduda mafam nifuga mathoida eleke American lising aniga samaga mafu tare lairamba thengnakibani Manipur Leingak ki maikadagi illegal American sing ase khul semdina khunda laitaba yaroi Makhoigi damak Leingakna chagjafam tokhaina piragani haina phongdokhe adubu wafam adu illegal immigrant sing aduna kanna yakhidabani banba yai kumja lising amaga samapam marfuga nipan amasung lising amaga samapam humpuga nithoida Myanmar dagi ain kaina Manipur da mitop masing khangna changlakhibani ain kaina changlakhiba miyoi sing asina protected forest area da lam khopchinduna khunda laita silambani adubu asengba wafam ase Hindu paoche na mayeksena khangdrei Masing khangdana changlakhiba mitop sing asina lamdam asigi demography da chawna akaiba pirakhibani adubu Hindu paoche gi editorial da State Leingak na akaknaba committee amagi mathakta ot naiba chathaba oina miyamda utpa leibak thibani Manipur state government na lamdam asida Khundariba phurup singi marakta acha mirai naina yengba amadi thabak tawba leite State Leingak na lakholapa thabakti ain kaina changchilapa mitop sing adugi mathaktani jero asina makha taraduna kumja lising amaga samapa humdragani thoida Manipur Assembly da kuki MLA taru Naga MLA taraga humdoi lairambani adubu haujikti kuki MLA tara Naga MLA tara lairibani masida Hindu paoche na khangadabadi karigi kuki MLA masing hengalaklibano aduga Naga MLA masing na karigi hanthakibano haibasini Hindu na Manipur da laklaga asengba record yengba yagani madu nattana propaganda oina tarakpadi laibak thibani Hindu paoche da refugee sing State Leingak na khunai Hantaba miying yengbagi mathakta Mizoram Leingakna haijarapa wafamgi ona tainabada Manipur Leingakna tawi haina ikiba adu laibak thiba amadi yumfam yaudaba wafamni Myanmar dagi lanjenarakpa refugee singde State Leingakna chinjak piri mai amadi ising piri loinina makhoigi lainaba mafam sing ningthina semduna thamle samna harabada mafam asigi local miyoi singdagi makhoina karisu tadana thamle amadi refugee sing asi khudakta hekta halankinaba Leingakna khanba leite Myanmar da irang nemtharakchuna mausagi punsida hanjilaklaba matamda makhoibu maramda halankinaba Leingakna thawrang tawribani hainasu jero asina makhatana phongdorakli WMC na makhatana ST gi khongjang sangsinba hokre World Maitai Council WMC na ST dimangi khongjang sai asigi April 2 dagi leptuna changsilaklaba matung nongching gi phibamna tha asigi manga dagi leptuna laklaba matung ngasi dagi makhatana khongjang sangsinba hokre WMC na thadorapa jero amada Numit kharani khongjang lepluraba matung asidagi Eureka Academy thongnongzamgi mahairoi singna saru yaduna khongjang sangsinkhre apunba Manipur gi chada mapan moktang tampak oibagi manungda chingpa turel kaithokraga maitena Khundariba apunba pak chawba si Manipur gi apunba pak chawba lamgi manungda supnatagi chada mapan lom khaktani masuba kanjanaba mitopna laikhijanaba amata ngairaba pambai de maitena SC chanbani masi tawdrabade akhoi gi laijariba lama chi yamna tuna mangkhagani amasung Masana political space mangkhiduna Manipur Assembly da Maitai gi MLA sing masing kunthra yawba ngamlaro haike Manipur gi Leingak sasansu mitok ki khutta loina takragani Tripura da Bengali sing ne hiram khudimakta khudum changkhiduna
masagi yelomi ama oiriba Tripurina karimate upai leitebugum Sahi kuntragi matung jadi maitai su horokpam lamda Manipurda yamna pidona karisu tauba ngamdraba puru ama oiragani maramachina chief minister na thuba matamda center rising ani ga sumna tara humdoidagi ethnography amalso socio economic report ani adu thabiyo maitai gi tungi mirol bu ningsibiyo hairi hairok ta laibak club loinamak chena hanba laibak chibani tha asigi taraga mari da lilo mafum amadagi masak khangdaba singna phaduna miyoi ani gi manungda thawa district ki kaibung mathak laikai digi MD Jahir Khan Elias Atoma Jai Kungomdoi Laikhidabaga aduga Laikai asimak tadagi MD Farib Elias Boisa Jai Kunna Aruba Pibam da Sok Kuna Rasmiti Shiji de Laika Nariba Taudo Asubo Toksom Laikai Youth Club DAYC Hairok Divine Nompong Ningto Youth Club DNNYC Amade Friend in Need Society FINES Hairok na Awabada Saruyari Adubo Taudo Asiga Mai Lenina Samkiba JSina Social media da thadorapa video amada hairokta leiba club mayam gi mingpalakna club sing loinama thogdo asida chenahan ba manba woro asi leibak thibani hairi thoksom laika youth club DAYC hairok divine nompong ningthog youth club DNNYC amadi friend in need society FINES hairok na thadorapa chero amada hairo apumba club amadi PBF nasu thaba ama tawba matamda masiga chaminariba club sing khaktage mingsijina biu Hairokta lariba club singi mingsiji nabigano amasung Hairo apumba club amadi PBF ka club ahum asiga hiram amata da mari lenyade loyana tholive lan asida hairoki miyamna lawriba thaudang sing masak khangbiduna miyamna ikai khumna biramba du ngarangi laibak thiba thaudo asina masak thihalle hairi Manipur college ke admission process singjilagani Manipur college oza wapa club tawfam amadi exam thabam leitabagi awaba mayam ama Mairoi singna thengnariba sing asi mari leinaba department singna thuba matamna meyeng sangbiu karigumba awat apa sing asi mengkhatrabadi college asi ga anaba academic section lisingani ga sumna kunga mari kunga mangagi admission process singjilagani hana Manipur college student union ge social and culture secretary Laikhura Manithoina phongdorakli college asida pangthokiba pawgi mifam amada Manithoina college asi ge education department ge oza taru leigadaba oza mari khak leiba amadi Lakliba Chaicha Kungamari da Oza Ama Surita Chakhigadavana Oza Ahum Khak Lehragani Biochemistry Department da so Oza Taruk Legadavada Oza Ahum Khak Leiri Loyana History Department da so Oza Taruk Legadavada Oza Mari Khak Leiri Hariba Department sing asida Oza Wapana Maram Oiraga semester khudingi mairoi singi damak matik sana class amadi practical na singba mapumphana tawba ngamlaktre haina pendaba phongdorakli Pikhraba college asida tamliba mahiroi lesing ani romgi class tawpham exam tawpham amadi oza singi phampam phawba ningthina leitriba si yenglaga college asida hangliba relief camp achichu camp panariba authority amadi mari leinaba department na mafam ama yenglaga hongdok pinaba su Manithoina appeal tawrakli